Awaphadigom kulantro samaroi harigasu khangnaba pambi makhal asi Manipurda marang kaina hori miyamnasu yamna pamnaduna thong thakpada sijinari pambi asida vitamin A, vitamin C, vitamin K marang kaina yaubada natana calcium, phosphorus, potassium, magnesium, beta carotene asina chingba component singsu marang kaina yauri pambi asi sabana haksangda piba kanaba point 13 khangminasi ngasi laren digital creator semjara video matek asi hobodigi loi phawbu yengbiduna support tawbiu amadi follow like share su tawbiramu. Number 1. Awaphadigom sabana blood pressure BP wangbu singbu control tawduna thambada mateng piri. Number 2. Awaphadigom sabana launagamba laina makhal makha kaya lakpadagi ngakthokpa ngami maduda natana anti microbial properties component sing yawa maramna microvirus na thohalakpa threat infection disease singbu prevention tawba ngami. Number 3. Awaphadigom sabana diabetic ki oiba laina singbu namthaduna thambada mateng pangli pambi asida vitamin C amadi ascorbic acid ki component sing marang kaina yawa maramna haksangi immune system adubu strong ohelli. Number 4. Awaphadigom sabana haksangi thiril da leiba tin haibadi worms bu namthaduna or sihanduna intestine bu strong ohelli. Number 5. Awaphadigom sabana gastric leiba digestion tawba ngamdaba laina singbu mapung phana control tawduna thami amadi fagathalli. Number 6. Awaphadigom sabana brain go iba cell singbu fagathanduna IQ wangkhathanbata natana Alzheimer and Parkinson bu control tawduna thami. Number 7. Awaphadigom sabana sor manam namthiba phanbada kanaba piri pambi asigi manada chlorophyll content and sulfur compound yawa maramna haksang manungda cheliba blood cell singbu hengdok hanbadasu kanaba piri. Number 8. Awaphadigom sabana heart ko laina sing leiba singbu control tawduna thami pambi asida saponins, flavonoid, steroid and caffeic acid ki component sing yawa maramna asokpa apomba amadi chikpa sabagi problem lakpadasu hanbada mating pangli. Number 9. Awaphadigom sabana chronic kidney disease, high cholesterol ki oiba problem sing urination and urethritis ki oiba problem sing mu prevention tawbada kanaba piri. Number 10. Awaphadigom sabana haksangda asthma leibigi problem singbu hanbada yamna sauna kanaba piri. Number 11. Awaphadigom sabana fever arum laihuhauba tawbada sumpung phana phanba ngami. Number 12. Awaphadigom sabana kang sikpadagi thorakpa laina malaria gi oiba lainabu phanbada mateng pangli. Number 13. Awaphadigom sabana khong khutta pongkhatuna leiba edema haiba disease adubu control tawduna thamba ngami. Number 14. Awaphadigom sabana men and women go iba WBC bu strong ohenbata natana sabok phaba phabi ohenbada mateng pangli. Number 15. Awaphadigom sabana sarai hobagi oiba laina singbu control tawduna thami amadi phagalhali. Number 16. Awaphadigom sabana kok sikpa nakong sikpa ingong da kahena sikpa muscle pain tawba joint pain tawba singbu phanba ngami. Awaphadigom sabasi haksangda side effect kariguma makhal amata leite tawbudabu kahena sarabadi maduna maram oiraga makhal makha kyagi laina oirakpa yai maram maduna kahena sabiganu. Chabagi mawongsi phajana chamthoklaga hingna sarabasu yare natraga agi mawongda lolaga thakpasu yare. Glass amada awaphadigom mana ahum mari haplaga minute mari manga muk phulaga khui natraga ni haplaga thakpasu yare tawbudabu diabetic patient oirabadi khui sijinabiginu. Online digi digital marketing and affiliate marketing tamlaga yamna laina paisa tanba pamasingna call tawbirau madugi maramda discuss tawminasi mioiba kharadi yamna laina lak tanba ngamkhre aikhoisu punna tanminasi aigi base of level da mateng pangjage job news online go iba product offer singsu group maduda phangbigani.